ꯀꯣꯔꯧꯒꯤ ꯃꯉꯥꯜꯁꯨ ꯑꯁꯨꯝ ꯃꯥꯡꯂꯛꯂꯦ꯫ ꯏꯔꯨꯂꯤ ꯈꯣꯡꯐꯝ ꯂꯦꯡꯗ ꯃꯄꯨꯔꯣꯏꯕꯕꯨ ꯉꯥꯏꯖꯔꯤ꯫ ꯑꯗꯨꯕꯨ ꯇꯨꯁꯣꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯤ ꯃꯥꯒꯤ ꯃꯥꯏꯀꯩ ꯐꯪꯂꯛꯄ ꯀꯧꯕ ꯅꯥꯏꯗ꯭ꯔꯕꯗ ꯃꯥ ꯃꯁꯥꯗꯨ ꯏꯄꯥꯏꯕ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯇꯦ ꯃꯉꯛꯇꯨ ꯆꯦꯞꯊ ꯃꯄꯨꯔꯣꯏꯕꯒꯤ ꯃꯥꯏꯀꯩ ꯌꯦꯡꯖꯩ꯫ ꯏꯔꯨꯂꯤ ꯃꯁꯥꯗꯨ ꯇꯨꯃꯤꯟꯅ ꯐꯥꯊꯅ ꯂꯩꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯄꯤꯔꯥꯡꯇꯅ ꯆꯣꯠꯂꯕ ꯃꯃꯤꯠ ꯑꯅꯤꯗꯨꯁꯨ ꯏꯁꯤꯟꯖꯔꯒ ꯐꯨꯟꯒꯠꯂꯛꯂꯤꯕ ꯃꯁꯥ ꯑꯗꯨ ꯐꯥꯊꯕ ꯑꯣꯏꯅ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯆꯤꯡꯗꯨꯅ ꯍꯣꯟꯗꯣꯔꯛꯏ꯫ ꯌꯥꯆꯪꯕꯒꯤ ꯍꯩꯅꯤꯡ ꯅꯣꯏꯅꯥꯡꯅ ꯉꯦꯡ ꯃꯅꯤꯡ ꯇꯝꯅ ꯈꯣꯡꯕ ꯍꯧꯔꯛꯏ꯫ ꯂꯦꯞꯂꯦ ꯋꯥꯈꯜꯗꯨ ꯁꯤꯟꯊꯈꯤꯕ ꯄꯤꯔꯥꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯏꯔꯨꯂꯤ ꯃꯁꯥꯗ ꯂꯩꯇꯦꯡꯂꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯨ ꯊꯨꯅ ꯃꯊꯪ ꯂꯧꯊꯣꯛꯏ꯫ ꯈꯨꯖꯣꯞ ꯇꯥꯅ ꯄꯩꯗꯨꯅ ꯎꯅꯥ ꯃꯌꯥꯝ ꯑꯃ ꯄꯩꯁꯤꯟꯐꯝ ꯑꯣꯏꯔꯤꯕ ꯑꯗꯨꯒꯤ ꯃꯈꯥꯗ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯀꯨꯞꯁꯤꯟꯗꯨꯅ ꯊꯅꯝꯃꯤ꯫ ꯏꯜꯂꯤꯕ ꯐꯤ ꯑꯗꯨꯅ ꯃꯃꯥꯏꯗꯨ ꯌꯦꯠꯁꯤꯜꯂꯒ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠ ꯃꯄꯨꯔꯣꯏꯕꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯦ꯫ ꯍꯟꯅ ꯌꯦꯡꯗꯨꯅ ꯈꯣꯡꯊꯥꯡ ꯑꯗꯨ ꯍꯨꯔꯥꯟ ꯈꯣꯡꯊꯥꯡ ꯊꯥꯡꯗꯨꯅ ꯂꯥꯛꯏ꯫ ꯃꯌꯥꯝ ꯈꯔ ꯂꯩꯔꯤꯕ ꯃꯔꯛ ꯑꯗꯨꯗ ꯁꯠ ꯐꯥꯎꯖꯤꯜꯂꯒ ꯆꯪꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯍꯧꯗꯣꯛꯇꯨꯅ ꯆꯠꯄꯗꯤ ꯃꯥ ꯉꯝꯗꯦ꯫ ꯑꯇꯥꯛꯄ ꯐꯣꯡꯅꯔꯅꯤ ꯍꯥꯏꯅ ꯃꯁꯥꯅ ꯈꯟꯖꯩ꯫ ꯃꯥꯅ ꯏꯃꯨꯡꯗ ꯍꯦꯛꯇ ꯆꯪꯂꯨꯕ ꯍꯥꯏꯕꯗꯨꯁꯨ ꯏꯔꯨꯂꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗꯤ ꯃꯤꯄꯥꯏꯅ ꯌꯦꯡꯕ ꯂꯦꯞꯇ꯭ꯔꯤ꯫ ꯃꯤꯠꯌꯦꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯤ ꯎꯈꯤꯗ꯭ꯔꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨ꯫ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨꯅ ꯉꯥꯡꯂꯤꯕꯗꯨ ꯏꯔꯨꯂꯤ ꯇꯥꯔꯕꯁꯨ ꯇꯥꯁꯤꯟꯅꯈꯤꯗꯦ꯫ ꯃꯤꯄꯥꯏꯔꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯥꯒꯤ ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯥꯝꯃꯨꯖꯔꯤꯕ ꯊꯋꯥꯏ ꯑꯅꯤꯗꯨꯒꯤ ꯃꯃꯤꯠ ꯂꯥꯎꯕꯤ ꯏꯟꯗꯣꯟꯗꯨ ꯑꯁꯥꯎꯕ ꯁꯛꯐꯝꯗ ꯁꯪꯂꯗꯨꯅ ꯉꯥꯡꯂꯤ꯫ ꯈꯨꯃꯟ ꯏꯕꯦꯝꯃꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯃꯪꯗꯁꯨ ꯃꯪꯂꯨꯗꯕꯅꯤ꯫ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯇꯧꯔꯤꯕꯁꯤꯅꯤ ꯃꯪꯗ ꯃꯪꯂꯨꯗ꯭ꯔꯒꯁꯨ ꯇꯥꯏꯕꯪꯗ ꯇꯧꯔꯤꯕꯁꯤꯅꯤ꯫ ꯏꯃꯥ ꯏꯕꯦꯝꯃ ꯑꯩꯗꯤ ꯍꯧꯖꯤꯛꯁꯨ ꯃꯤꯍꯨꯜꯁꯦ ꯀꯩꯅꯣꯝꯃ ꯇꯧꯗꯅ ꯂꯩꯔꯤꯅꯦ꯫ ꯂꯥꯟꯁꯦ ꯍꯦꯛ ꯃꯥꯏ ꯄꯥꯛꯇꯨꯅ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯏꯁꯥꯁꯦ ꯅꯦꯅꯥ ꯍꯦꯛ ꯇꯥꯔꯣꯏꯗꯧꯔꯤ꯫ ꯃꯌꯥꯡ ꯀꯪꯕꯤ ꯅꯨꯄꯤꯗꯨꯅ ꯃꯈꯥ ꯁꯝꯊꯩ, ꯂꯣꯏꯅ ꯇꯨꯝꯅ ꯍꯥꯠꯀꯗꯧꯕꯅꯤ, ꯈꯪꯍꯟꯒꯗꯧꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯇꯤꯛ꯫ ꯃꯣꯏꯅ ꯑꯗꯨ ꯎꯁꯤꯠꯇꯅ ꯂꯥꯛꯆꯈꯤꯕ ꯄꯦꯟꯈꯤꯗ꯭ꯔꯦꯗ꯫ ꯍꯣ ꯃꯕꯦꯝꯃ ꯄꯥꯝꯃꯨꯏꯗꯀꯣ ꯑꯣꯟꯊꯣꯛꯅ ꯐꯝꯃꯨꯈ꯭ꯔꯦꯗ꯫ ꯍꯤꯌꯥꯏꯅꯨ ꯀꯧꯗꯨꯅ ꯑꯣ ꯈꯣꯡꯅ ꯇꯦꯡꯊꯥꯗꯨꯅ ꯑꯃꯨꯛ ꯀꯞꯄꯤ꯫ ꯑꯃꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ, ꯄꯥꯝꯃꯨꯏꯗꯀꯣ ꯃꯕꯦꯝꯃ ꯀꯨꯝꯕꯤꯗꯤ ꯑꯇꯥꯡꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯕꯦꯝꯃꯕꯨ ꯃꯄꯣꯛꯁꯤꯃꯒꯤ ꯁꯣꯟꯗꯨꯅ ꯂꯩꯍꯧꯔꯒꯅꯤꯌꯦ꯫ ꯉꯁꯥꯏꯗꯒꯤ ꯏꯁꯨ ꯁꯨꯒꯠꯇꯨꯅ ꯂꯩꯔꯤꯕ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ, ꯃꯣꯏꯔꯥꯡ ꯏꯕꯦꯝꯃꯁꯨꯅꯤ ꯏꯇꯞ ꯇꯞꯄ ꯃꯥꯜꯂꯒ ꯈꯨꯕꯟ ꯏꯕꯦꯝꯃꯁꯨ ꯏꯇꯞ ꯇꯞꯄꯤ꯫ ꯑꯗꯨꯒꯗꯤ ꯃꯄꯥꯟ ꯊꯣꯡꯒꯤ ꯁꯛꯇꯝꯅ ꯃꯤꯒꯤ ꯃꯒꯨꯟ ꯂꯦꯞꯀꯅꯨ ꯍꯥꯏꯕꯗꯣ ꯆꯨꯝꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯁꯨꯡꯊꯥ ꯍꯦꯛ ꯊꯥꯖꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯐꯕ ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ꯫ ꯑꯐꯕ ꯁꯥꯕ ꯉꯥꯛꯇ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯤꯟꯅ ꯃꯤ ꯆꯤꯛꯇ꯭ꯔꯦ, ꯃꯤꯅ ꯃꯤ ꯆꯤꯛꯏ, ꯍꯤꯗꯥꯛꯁꯨ ꯂꯩꯇꯕ꯫ ꯄꯥꯞ ꯄꯨꯔꯣꯏꯗꯧꯕꯒꯤ ꯃꯔꯝ ꯂꯩꯇꯦꯀꯣ ꯑꯁꯨꯛ ꯐꯕꯤ ꯃꯕꯦꯝꯃꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯄ ꯉꯝꯕ ꯃꯈꯣꯏꯁꯦ꯫ ꯇꯨꯀꯠꯆꯩ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯈꯨꯃꯟꯒ ꯃꯣꯏꯔꯥꯡꯒꯒꯤ ꯃꯥꯏꯀꯩ ꯑꯃꯨꯛ ꯍꯟꯅ ꯄꯥꯡꯂꯔꯣꯏ ꯋꯥꯁꯛꯈ꯭ꯔꯕꯅꯤ꯫ ꯑꯩꯁꯨꯅꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡ ꯊꯥꯡꯖꯤꯟꯕꯗꯤ ꯂꯥꯏꯔꯗꯅ ꯃꯤꯠꯆꯤꯅ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯂꯔꯣꯏꯗꯧꯕꯅꯤ꯫ ꯃꯖꯥꯏꯕꯨꯡꯉꯣꯅ ꯉꯁꯥꯏꯗꯒꯤ ꯏꯃꯥꯁꯤ ꯍꯥꯏꯗꯅ ꯀꯧꯔꯒ ꯀꯞꯂꯤꯕꯁꯦ ꯎꯔꯨꯕꯗꯅꯦ ꯑꯩꯗꯤ ꯊꯃꯣꯏꯁꯤ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯦ ꯍꯥꯏꯋꯥꯅꯤ꯫ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯇꯥꯁꯤꯟꯅꯗ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯖꯥꯏꯕꯨꯡꯉꯣ ꯍꯥꯏꯗꯅ ꯄꯜꯂꯤꯕꯗꯨꯗ ꯏꯔꯨꯂꯤ ꯄꯔꯤꯡ ꯍꯦꯟꯕꯒꯤꯗꯃꯛ ꯃꯤꯄꯥꯏꯕ ꯐꯥꯎꯔꯛꯏ꯫ ꯑꯆꯨꯝ ꯑꯔꯥꯟꯒꯤ ꯋꯥꯐꯝꯅ ꯑꯃ ꯑꯣꯏꯈ꯭ꯔꯒ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯑꯉꯥꯡꯗꯨꯅ ꯐꯥꯎꯔꯝꯒꯗꯧꯕꯗꯨ ꯈꯜꯂꯨꯕꯗ ꯏꯔꯨꯂꯤ ꯊꯃꯣꯏ ꯄꯨꯕ ꯉꯝꯗ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯃꯥꯒꯤ ꯃꯆꯥ ꯇꯣꯝꯕꯤꯕꯨ ꯃꯤꯠꯃꯥꯡꯗ ꯎꯔꯛꯏ꯫ ꯃꯤꯀꯤꯊꯤ ꯑꯣꯏꯅ ꯃꯌꯥꯝ ꯃꯔꯛꯇ ꯂꯣꯠꯂꯤꯕ ꯑꯗꯨ ꯃꯁꯥꯗ ꯊꯧꯅꯥ ꯑꯃ ꯐꯥꯎꯔꯛꯏ꯫ ꯄꯟꯊꯗꯦ꯫ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯊꯨꯅ ꯊꯣꯛꯂꯛꯇꯨꯅ ꯃꯅꯝꯕꯦꯝꯃꯒꯤ ꯀꯥꯔꯣꯝꯗ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯇꯧꯗꯨꯅ ꯂꯥꯛꯏ꯫ ꯃꯥꯅ ꯊꯨꯅ ꯆꯠꯈꯤꯕꯗꯨ ꯋꯥ ꯉꯥꯡꯂꯝꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯌꯦꯡꯅꯍꯧꯏ꯫ ꯏꯔꯨꯂꯤ ꯍꯤꯌꯥꯏꯒꯤ ꯀꯥ ꯌꯧꯔꯕꯗ ꯃꯃꯤꯠ ꯑꯅꯤꯅ ꯃꯆꯥꯕꯨ ꯊꯤꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯠꯃꯥꯡꯗꯒꯤ ꯂꯣꯠꯈ꯭ꯔꯕ꯭ꯔꯥ ꯃꯥꯅ ꯅꯨꯡꯁꯤꯅ ꯁꯨꯝꯂꯝꯕꯤ ꯃꯥꯒꯤ ꯃꯆꯥ ꯇꯣꯝꯕꯤꯗꯨ ꯃꯥꯅ ꯅꯨꯡꯁꯤꯅ ꯁꯨꯝꯕꯤꯔꯝꯕ ꯃꯐꯝ ꯑꯁꯤꯗꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫
ꯏꯔꯨꯂꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯅ ꯍꯤꯞꯂꯝꯕꯒꯤ ꯃꯣꯝꯄꯥꯛ ꯐꯤꯗꯛꯇ ꯇꯥꯔꯤꯕ ꯃꯃꯤ ꯑꯗꯨꯗ ꯃꯈꯨꯠꯅ ꯅꯥꯜꯂꯒ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ꯫ ꯃꯤꯠꯂꯨꯗ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯁꯤꯟꯊꯅ ꯄꯟꯊꯗꯦ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨ ꯀꯗꯣꯝꯗ ꯊꯥꯡꯁꯤꯒꯦ ꯈꯪꯗ꯭ꯔꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯃꯥꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕ? ꯂꯥꯟ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯗꯅ ꯁꯥꯟꯅꯍꯧꯔꯤꯕ ꯋꯥꯔꯤ ꯑꯗꯨꯅ ꯑꯃꯨꯛ ꯀꯝꯗꯧꯕ? ꯑꯃꯨꯛꯁꯨ ꯈꯜꯂꯛꯏ, ꯃꯄꯨꯔꯣꯏꯕꯗꯨ ꯃꯣꯏꯔꯥꯡ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯕ꯭ꯔꯥ? ꯄꯥꯡꯐꯝꯗꯤ ꯊꯣꯛꯇꯦ, ꯃꯥ ꯂꯩꯍꯧꯔꯤ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ꯫ ꯏꯔꯨꯂꯤ ꯋꯥꯈꯜꯗꯣ ꯃꯋꯣꯟ ꯃꯋꯣꯟ ꯈꯟꯗꯨꯅ ꯑꯀꯣꯏꯕꯗꯨ ꯍꯟꯅ ꯍꯟꯅ ꯌꯦꯡꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯐꯥꯎꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯦ꯫ ꯌꯥꯆꯪꯕꯗ ꯈꯣꯡꯂꯝꯕ ꯍꯩꯅꯤꯡ ꯅꯣꯡꯅꯥꯡꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯃꯝꯕ ꯃꯥꯅ ꯃꯌꯦꯛ ꯁꯦꯡꯅ ꯀꯨꯞꯈ꯭ꯔꯕꯗ ꯂꯦꯞꯂꯝꯂꯦ꯫ ꯊꯣꯔꯛꯂꯝꯂꯦ ꯑꯃꯝꯕ ꯂꯝꯍꯥꯡꯗ ꯃꯩꯉꯥꯜ ꯄꯨꯗꯨꯅ ꯄꯥꯏꯔꯤꯕ ꯅꯟꯗꯟꯁꯤꯡ ꯑꯗꯨ꯫ ꯀꯪꯂꯥꯕꯨ ꯀꯣꯏꯅ ꯄꯥꯡꯂꯛꯂꯤꯕ ꯄꯟꯂꯣꯝꯗ ꯆꯦꯜꯂꯛꯇꯨꯅ ꯃꯈꯥꯔꯣꯝ ꯊꯪꯕ ꯃꯤ ꯌꯥꯝꯅ ꯂꯩꯇꯕ ꯑꯗꯣꯝꯒꯤ ꯄꯟ ꯑꯗꯨ ꯂꯥꯟꯊꯣꯛꯅꯕ ꯁꯦꯝ ꯁꯥꯏ꯫ ꯑꯉꯥꯡ ꯎꯅꯈꯤꯕ ꯊꯥ 2-3ꯗ ꯉꯥꯏꯔꯤꯕꯅꯤ, ꯃꯁꯥꯗꯨ ꯌꯥꯝꯅ ꯀꯟꯕ ꯑꯣꯏꯗ꯭ꯔꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯉꯁꯤ ꯃꯤꯠꯃꯥꯡꯗ ꯎꯔꯤꯕ ꯇꯥꯔꯤꯕ ꯑꯣꯏꯔꯤꯕ ꯃꯇꯧ ꯃꯌꯥꯝ ꯑꯁꯤꯅ ꯃꯥ ꯃꯁꯥꯗꯣ ꯍꯥꯏꯐꯝ ꯈꯪꯗ ꯍꯦꯟꯅ ꯅꯥꯎꯁꯣꯟꯅꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯃꯆꯥ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤꯗꯃꯛ ꯊꯧꯅꯥ ꯐꯕꯤ ꯑꯣꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩ ꯌꯦꯡꯕ ꯂꯦꯞꯇ꯭ꯔꯤ꯫ ꯋꯥꯈꯜ ꯑꯗꯨꯅꯗꯤ ꯆꯞ ꯆꯥꯅ ꯈꯪꯂꯦ ꯃꯐꯝ ꯑꯁꯤꯗ ꯃꯄꯨꯔꯣꯏꯕ ꯂꯩꯔꯝꯂꯔꯣꯏ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯅ ꯃꯥ ꯄꯟꯊꯕ ꯉꯝꯗꯦ꯫ ꯋꯥꯈꯜ ꯑꯗꯨꯗ ꯍꯧꯖꯤꯛ ꯃꯤꯄꯥꯏꯔꯤꯕ ꯑꯁꯤ ꯃꯆꯥ ꯇꯣꯝꯕꯤꯒ ꯃꯄꯨꯔꯣꯏꯕꯒ ꯄꯨꯜꯂꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯃꯥꯏꯗ ꯌꯦꯠꯂꯤꯕ ꯐꯤ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯎꯔꯨ ꯎꯔꯨ ꯇꯥꯁꯤꯜꯂꯒ ꯃꯇꯣꯟꯗ ꯆꯩ ꯑꯀꯟꯕ ꯑꯃ ꯀꯤꯁꯤꯟꯗꯨꯅ ꯄꯟꯒꯤ ꯋꯥꯡꯃꯗ ꯂꯪꯗꯨꯅ ꯄꯟꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯃꯨꯛꯅ ꯌꯥꯗꯦ, ꯑꯅꯤꯔꯛꯁꯨ ꯄꯟꯈꯤꯗꯦ꯫ 3ꯗ ꯄꯜꯂꯕꯣꯏ ꯅꯤꯡꯗꯨꯅ ꯀꯥꯕ ꯍꯧꯅꯅꯕ ꯌꯥꯟꯊꯕꯗꯅꯤ ꯅꯥꯟꯊꯗꯨꯅ ꯃꯈ꯭ꯋꯥꯡꯗꯣ ꯌꯩꯁꯤꯟꯈꯤꯕꯗꯣ꯫ ꯏꯔꯨꯂꯤ ꯑꯅꯥꯕ ꯀꯥꯎꯗꯨꯅ ꯄꯟ ꯑꯗꯨꯕꯨ ꯂꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯃꯁꯥꯗ ꯆꯣꯠꯂꯕ ꯍꯨꯃꯥꯡ, ꯃꯤꯠꯂꯨꯗꯒꯤ ꯀꯪꯗ꯭ꯔꯤꯕ ꯄꯤꯔꯥꯡ ꯈꯥ ꯆꯤꯛꯇꯨꯅ ꯑꯅꯝ ꯀꯟꯕꯤ ꯑꯣꯏꯔꯔꯤ꯫ 8 ꯁꯨꯅ ꯂꯪꯈꯤꯕ ꯃꯇꯝꯗꯗꯤ ꯆꯩꯗꯣ ꯋꯥꯡꯃꯗ ꯄꯟꯈꯤꯕ꯫ ꯏꯔꯨꯂꯤ ꯄꯤꯔꯥꯡ ꯃꯔꯛꯇ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯀꯥ ꯂꯥꯝꯖꯩ꯫ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯅ ꯐꯤ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯀꯪꯂꯥꯒꯤ ꯄꯟ ꯂꯥꯟꯗꯨꯅ ꯊꯣꯛꯂꯛꯂꯦ꯫ ꯂꯩꯃꯥꯏꯗ ꯄꯨꯇ꯭ꯔꯨꯞ ꯇꯥꯏ꯫ ꯏꯔꯨꯂꯤ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯃꯁꯥꯗꯨ ꯐꯥꯊꯖꯩ꯫ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯄꯟꯗ ꯌꯥꯜꯂꯤꯕ ꯐꯤ ꯑꯗꯨ ꯂꯧꯊꯒꯦ ꯇꯧꯕꯒꯅꯤ ꯅꯥꯀꯟꯗꯒꯤ ꯁꯤꯔꯞ ꯇꯧꯕ ꯈꯣꯟꯖꯦꯜꯅ ꯃꯥꯕꯨ ꯀꯧꯔꯛꯈꯤꯕꯗꯣ꯫ ꯏꯔꯨꯂꯤ! ꯏꯔꯨꯂꯤ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯃꯁꯥꯗꯨ ꯇꯨ ꯆꯨꯡꯈꯤꯗꯨꯅ ꯃꯊꯣꯡ ꯈꯪꯗ ꯆꯣꯡꯂꯛꯂꯤꯕ ꯃꯤꯍꯨꯜꯒꯤ ꯇꯥꯟꯊꯥ ꯃꯔꯛꯇ ꯉꯝꯖꯕꯤ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯃꯃꯥꯏꯗꯨ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯃꯆꯤꯟꯗꯒꯤ ꯐꯠ ꯊꯣꯛꯈꯤ, "ꯏꯆꯦꯕꯦꯝꯃ!" ꯇꯣꯟꯗꯣꯟ ꯈꯣꯟꯖꯦꯜ ꯑꯗꯨ ꯍꯧꯒꯠꯄ ꯉꯝꯗ ꯁꯤꯊꯅ ꯍꯥꯏꯔꯤ, "ꯆꯠꯁꯤ, ꯅꯪꯒꯤ ꯑꯉꯥꯡꯗꯣ ꯃꯃꯥ ꯅꯪꯕꯨ ꯉꯥꯏꯍꯧꯔꯤ, ꯆꯠꯁꯤ." ꯋꯥꯍꯩꯗꯨ ꯈꯛꯅꯤ ꯍꯥꯏꯔꯛꯈꯤꯕ꯫ ꯀꯝꯗꯧꯅ ꯇꯣꯟꯗꯣꯟꯅ ꯃꯆꯥꯒ ꯂꯩꯃꯤꯟꯅꯔꯝꯂꯤꯕꯅꯣ? ꯉꯁꯥꯏ ꯇꯣꯟꯗꯣꯟꯅ ꯂꯦꯛꯊꯈꯤꯕ ꯃꯇꯧ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯁꯤꯒ, ꯑꯗꯨꯒ ꯀꯝꯗꯧꯅ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯏꯔꯨꯂꯤ ꯂꯩ ꯍꯥꯏꯕ ꯈꯪꯗꯨꯅ ꯂꯩꯔꯝꯂꯤꯕ? ꯃꯗꯨꯃꯗꯤ ꯃꯆꯥ ꯎꯅꯤꯡꯕꯅ ꯉꯥꯎꯔꯕꯤ ꯃꯃꯥ ꯏꯕꯦꯝꯃ ꯏꯔꯨꯂꯤꯒꯤ ꯋꯥꯈꯜꯗ ꯂꯥꯝꯁꯤꯟꯗꯨꯅ ꯈꯟꯈꯤꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯄꯟꯗ ꯄꯟꯈꯤꯕ ꯐꯤ ꯑꯗꯨ ꯂꯧꯊꯒꯦ ꯍꯥꯏꯅ ꯂꯩꯁꯤꯜꯂꯨꯕꯗ ꯎꯈꯤꯕ ꯆꯩ ꯑꯗꯨꯒꯤ ꯄꯟꯕꯒꯤ ꯃꯑꯣꯡꯗꯣ ꯃꯤꯠꯃꯥꯡꯗ ꯎꯔꯛꯏ꯫ ꯈꯪꯂꯦ ꯃꯗꯣꯝ ꯄꯟꯖꯕ ꯆꯩ ꯅꯠꯇ꯭ꯔꯦ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯏꯔꯨꯂꯤ ꯋꯥꯈꯜ ꯈꯟꯊꯈꯤꯗ꯭ꯔꯦ꯫ ꯃꯆꯥꯅ ꯃꯥꯕꯨ ꯉꯥꯏꯍꯧꯔꯤ ꯍꯥꯏꯅ ꯇꯝꯂꯔꯕ ꯋꯥꯐꯝ ꯑꯁꯤꯅ ꯃꯥ ꯄꯨꯝꯅꯃꯛ ꯀꯥꯎꯈꯤꯗꯨꯅ ꯇꯣꯟꯗꯣꯟꯒꯤ ꯃꯥꯡꯊꯥ, ꯇꯣꯟꯗꯣꯟꯅ ꯂꯝꯖꯤꯡꯕ ꯃꯥꯏꯀꯩꯗ ꯃꯁꯥꯅ ꯈꯧꯔꯥꯡꯅ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯥꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯈꯨꯃꯟ ꯏꯕꯦꯝꯃ ꯇꯔꯨ ꯃꯣꯏꯔꯥꯡ ꯏꯕꯦꯝꯃ ꯏꯔꯨꯂꯤꯒ ꯂꯣꯏꯅꯗꯨꯅ ꯂꯩꯃ ꯍꯤꯌꯥꯏꯕꯨ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯇꯝꯊꯤꯅ ꯍꯥꯠꯂꯒ ꯇꯔꯨꯗꯨ ꯃꯁꯥ ꯃꯊꯟꯇ ꯑꯃꯨꯛ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯁꯤꯖꯈ꯭ꯔꯦ ꯍꯥꯏꯕ ꯋꯥ ꯑꯗꯨꯅ ꯁꯅꯥ ꯂꯩꯕꯥꯛ ꯆꯤꯡꯇꯝ ꯄꯨꯝꯅꯃꯛꯇ ꯅꯤꯟꯈꯤꯕꯅꯤ꯫ ꯈꯨꯃꯟ ꯑꯃꯗꯤ ꯃꯣꯏꯔꯥꯡꯒꯤ ꯃꯤꯌꯥꯝꯕꯨ ꯇꯨꯝꯅ ꯍꯥꯠꯅꯅꯕ ꯍꯥꯏꯗꯅ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯇꯧꯅꯅꯕ ꯂꯩꯕꯥꯛ ꯄꯨꯝꯕꯅ ꯋꯥꯔꯦꯞ ꯇꯥꯈ꯭ꯔꯕꯗ ꯈꯨꯃꯟ ꯂꯥꯛꯄꯁꯨ ꯃꯆꯥꯕꯨ ꯄꯨꯔꯒ ꯂꯣꯠꯇꯨꯅ ꯃꯤꯔꯣꯠ ꯑꯣꯏꯔꯔꯤ꯫ ꯃꯈꯣꯏꯕꯨ ꯍꯥꯠꯅꯅꯕꯒꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯁꯦꯟꯅꯈ꯭ꯔꯕꯅ
ꯆꯦꯟꯗꯨꯅ ꯂꯣꯠꯂꯨꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯈꯤꯕꯅ ꯃꯐꯝ ꯍꯣꯡꯗꯨꯅ ꯑꯃꯗ ꯑꯃꯨꯛ ꯂꯣꯠꯄꯗ ꯄꯤꯕꯥꯔꯦꯜ ꯃꯆꯥꯒꯤꯗꯃꯛ ꯈꯟꯕꯗ ꯋꯥꯈꯜꯗ ꯅꯠꯇ ꯍꯛꯆꯥꯡꯁꯨ ꯆꯣꯛꯊꯔꯦ꯫ ꯃꯥꯒꯤ ꯈꯨꯃꯟꯒ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯆꯤꯡꯒꯤ ꯃꯇꯥꯎ ꯅꯝꯀꯥꯎꯂꯣꯡ ꯈꯨꯟꯗ ꯒꯨꯏꯒꯥꯡꯄꯧꯒꯤ ꯃꯅꯥꯛꯇ ꯇꯥꯏꯕꯪꯈꯣꯝꯕꯤꯕꯨ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯆꯦꯜꯂꯛꯇꯨꯅ ꯂꯣꯠꯂꯝꯃꯤ꯫ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯀꯨꯝꯊꯥ ꯁꯨꯔꯛꯂꯕꯤ ꯂꯨꯏꯀꯥꯂꯤꯌꯨꯗ ꯅꯨꯡꯁꯤꯅ ꯊꯥꯖꯅ ꯋꯥ ꯀꯌꯥ ꯑꯃ ꯁꯤꯟꯅꯔꯝꯗꯨꯅ ꯒꯨꯏꯒꯥꯡꯄꯧꯁꯨ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯗ ꯃꯥꯒꯤ ꯅꯝꯀꯥꯎꯂꯣꯡꯕꯨ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯝꯂꯒ ꯄꯤꯕꯥꯔꯦꯜꯒ ꯄꯨꯟꯅ ꯑꯇꯩ ꯂꯥꯟꯃꯤꯁꯤꯡ ꯂꯥꯟꯒꯤ ꯃꯄꯣꯠꯁꯤꯡ ꯄꯨꯕ ꯌꯥꯕ ꯄꯨꯗꯨꯅ ꯇꯝꯄꯥꯛꯇ ꯍꯥꯏꯊꯔꯛꯂꯦ꯫ ꯁꯖꯤꯕꯨ ꯊꯥ ꯍꯧꯒꯠꯂꯛꯄꯒꯤ ꯅꯣꯡꯗꯝ ꯅꯥꯏꯗꯕ ꯅꯣꯡꯒꯤ ꯐꯤꯕꯝꯅꯤ꯫ ꯏꯃꯝꯃꯝꯕ ꯑꯇꯤꯌꯥ ꯑꯃꯨꯛꯅ ꯅꯨꯡꯁꯥꯅ ꯌꯥꯛꯅ ꯁꯥꯗꯨꯅ ꯇꯥꯏꯕꯪꯕꯨ ꯑꯁꯥꯕ ꯈꯥꯡꯍꯜꯂꯤ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇꯅ ꯅꯣꯡꯍꯧ ꯄꯨꯕ ꯂꯩꯆꯤꯜꯅ ꯃꯥꯏꯀꯩ ꯈꯪꯗ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯁꯖꯤꯕꯨꯒꯤ ꯅꯣꯡꯖꯨꯅ ꯖꯝ ꯖꯝ ꯍꯩꯊꯔꯤ꯫ ꯌꯥꯆꯪꯕꯗꯨꯗ ꯃꯅꯤꯡ ꯊꯪꯕ ꯑꯇꯤꯌꯥꯗ ꯅꯣꯡꯖꯥꯕꯤ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯃꯝꯕꯅ ꯀꯣꯏꯁꯤꯟꯈ꯭ꯔꯕ ꯅꯨꯡꯗꯥꯡ ꯇꯥꯔꯕ ꯃꯇꯝꯗꯒꯤ ꯀꯗꯣꯝꯗꯒꯤꯅꯣ ꯅꯣꯡꯍꯨ ꯄꯨꯕ ꯂꯩꯆꯤꯜ ꯑꯗꯨ ꯄꯥꯏꯔꯛꯇꯨꯅ ꯅꯣꯡꯗꯨ ꯄꯗ꯭ꯔꯠ ꯄꯗ꯭ꯔꯠ ꯇꯧꯔꯛꯂꯤ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯃꯁꯥꯗꯨ ꯄꯥꯈꯠꯅ ꯄꯪꯀꯞꯇ ꯀꯞꯄꯤ꯫ ꯈꯨꯜꯂꯥꯛꯄꯒꯤ ꯂꯣꯏꯅꯕꯤ ꯅꯝꯀꯥꯎꯂꯣꯡ ꯈꯨꯟꯒꯤ ꯈꯨꯟꯂꯥꯛꯄꯤ ꯂꯨꯏꯀꯥꯂꯤꯌꯨꯅ ꯃꯥꯕꯨ ꯃꯊꯥꯗ ꯀꯣꯟꯁꯤꯟꯗꯨꯅ ꯊꯦꯝꯕꯤꯔꯤ꯫ ꯏꯆꯥꯅꯨꯄꯤ ꯀꯞꯀꯅꯨꯁꯦ, ꯏꯃꯥꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯕꯁꯤꯗꯤ ꯅꯪ ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯀꯞꯀꯅꯨꯀꯣ꯫ ꯅꯪꯅ ꯀꯞꯄꯗꯣ ꯏꯃꯥꯗꯤ ꯊꯃꯣꯏꯁꯤ ꯌꯥꯝꯅ ꯁꯣꯛꯈ꯭ꯔꯦꯅꯤ꯫ ꯈꯨꯃꯟ ꯂꯥꯛꯄꯁꯨ ꯁꯣꯏꯗꯅ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯗꯅ ꯍꯥꯏꯕꯗꯨꯀꯣ꯫ ꯀꯞꯇꯕꯤꯗ ꯂꯩꯔꯝꯈꯣ ꯍꯥꯏꯅ ꯍꯥꯏꯔꯝꯕꯗꯣ ꯅꯪꯒꯤ ꯏꯄꯥꯅ ꯃꯔꯝ ꯃꯣꯛꯄꯅꯤ꯫ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯕꯤꯌꯣꯅꯤ, ꯀꯞꯄ ꯂꯦꯞꯄꯨꯀꯣ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯄꯤꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯕ ꯃꯃꯤꯠ ꯑꯗꯨ ꯂꯨꯏꯀꯥꯂꯤꯌꯨꯗ ꯌꯦꯡꯂꯛꯏ꯫ ꯆꯤꯟꯕꯥꯜ ꯑꯗꯨꯗꯤ ꯍꯤꯛ ꯍꯤꯛ ꯆꯤꯡꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯁꯤꯕꯅꯁꯨ ꯉꯥꯎꯏ ꯂꯨꯏꯀꯥꯂꯤꯌꯨ꯫ ꯄꯤꯛꯂꯤꯕꯤ ꯑꯉꯥꯡ ꯑꯗꯨꯅ ꯐꯥꯎꯔꯝꯒꯗꯧꯕꯗꯨ ꯈꯟꯕꯗ ꯃꯥꯁꯨ ꯊꯃꯣꯏꯗꯨ ꯁꯣꯛꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯇꯥꯏꯕꯪꯈꯣꯝꯕꯤꯒꯤ ꯃꯄꯤꯗꯨ ꯃꯈꯨꯠꯅ ꯇꯩꯊꯣꯛꯄꯤꯔꯒ ꯍꯥꯏꯔꯛꯏ꯫ ꯆꯥꯛ ꯆꯥꯁꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯅꯪꯗꯤ, ꯀꯔꯝ ꯇꯧꯁꯤꯔꯥ? ꯍꯣꯔꯦꯟꯗꯤ ꯅꯪ ꯃꯕꯨꯛ ꯂꯥꯝꯃꯛꯀꯅꯤꯅꯤ꯫ ꯏꯃꯥ ꯆꯥꯛ ꯄꯨꯕꯤꯒꯦꯀꯣ, ꯆꯥꯛ ꯆꯥꯊꯣꯛꯁꯤ꯫ ꯂꯨꯏꯀꯥꯂꯤꯌꯨ ꯀꯥ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯅꯥꯏ ꯑꯆꯥꯟꯕꯤ ꯃꯩꯆꯨꯟꯕꯨ ꯀꯧꯗꯨꯅ ꯆꯥꯛ ꯁꯦꯝꯃꯛꯅꯕ ꯍꯥꯏꯔꯦ꯫ ꯃꯩꯆꯨꯟꯁꯨ ꯀꯨꯏꯗꯦ ꯁꯠ ꯆꯥꯛꯂꯨꯛ ꯐꯖꯕ ꯑꯃ ꯁꯦꯝꯂꯒ ꯀꯥ ꯑꯗꯨꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯂꯨꯏꯀꯥꯂꯤꯌꯨ ꯇꯥꯏꯕꯪꯈꯣꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯛꯃꯤ꯫ ꯏꯆꯥꯅꯨꯄꯤ, ꯏꯃꯥ ꯆꯥꯛ ꯏꯟꯒꯦꯀꯣ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯄꯦꯔꯤ ꯄꯦꯔꯤ ꯈꯨꯝꯃꯤ꯫ ꯑꯩ ꯆꯥꯅꯤꯡꯗꯦ꯫ ꯈꯔ ꯆꯥꯗ꯭ꯔꯗꯤꯅꯦ ꯍꯣꯔꯦꯟꯅꯦ ꯇꯨꯝꯕ ꯀꯥꯟꯗ ꯅꯪ ꯃꯕꯨꯛ ꯂꯥꯝꯃꯛꯀꯅꯤꯌꯦ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯃꯀꯣꯛꯇꯣ ꯍꯥꯏꯔꯒ ꯇꯜꯂꯦ ꯍꯥꯏꯕꯒꯨꯝ ꯄꯥꯎꯈꯨꯝ ꯄꯤ꯫ ꯂꯨꯏꯀꯥꯂꯤꯌꯨ ꯆꯥꯛꯇꯨ ꯈꯔ ꯀꯣꯠꯊꯔꯒ ꯇꯣꯠꯄꯤ꯫ ꯑꯗꯨꯒ ꯆꯗꯨꯝ ꯇꯥꯗꯨꯅ ꯇꯥꯏꯕꯪꯈꯣꯝꯕꯤꯒꯤ ꯆꯤꯟꯕꯥꯜ ꯃꯌꯥ ꯑꯗꯨꯗ ꯊꯥꯡꯖꯤꯜꯂꯛꯇꯨꯅ ꯃꯈꯨꯠ ꯑꯣꯏꯅꯥꯅ ꯇꯥꯏꯕꯪꯈꯣꯝꯕꯤꯒꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯗꯨꯅ ꯍꯥꯏꯔꯦ꯫ ꯁꯦ, ꯈꯖꯤꯛ ꯆꯥꯕꯤꯁꯤꯀꯣ, ꯌꯥꯝꯗꯕꯤꯗ꯫ ꯆꯥꯛ ꯆꯥꯗ꯭ꯔꯕꯗꯤꯀꯣ ꯍꯌꯦꯡ ꯏꯄꯥꯅ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯄ ꯃꯇꯝꯗ ꯅꯪ ꯀꯔꯝ ꯉꯥꯏꯒꯦꯔꯥ? ꯆꯥꯛ ꯆꯥꯗ꯭ꯔꯕꯗꯤ ꯃꯁꯥꯁꯨ ꯁꯣꯟꯊꯒꯅꯤ꯫ ꯅꯪ ꯅꯥꯔꯕꯗꯤ ꯏꯄꯥꯗꯣ ꯊꯋꯥꯏ ꯑꯃꯨꯛ ꯋꯥꯒꯗꯧꯕꯅꯤ꯫ ꯅꯪ ꯏꯄꯥꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯥ? ꯇꯥꯏꯕꯪꯈꯣꯝꯕꯤ ꯀꯞꯂꯝꯕꯗꯨ ꯂꯦꯞꯇꯨꯅ ꯂꯨꯏꯀꯥꯂꯤꯌꯨꯗ ꯄꯤꯅ ꯆꯣꯠꯂꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯇꯒꯨꯞ ꯇꯒꯨꯞ ꯌꯦꯡꯂꯛꯏ꯫ ꯀꯥꯎꯉꯝꯗꯦ, ꯄꯨꯟꯁꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯈꯩꯁꯨ ꯀꯥꯎꯉꯝꯂꯔꯣꯏ꯫ ꯅꯍꯥꯟꯗꯒꯤ ꯃꯄꯥꯅ ꯃꯥꯕꯨ ꯆꯦꯛꯁꯤꯟꯅ ꯀꯣꯟꯗꯨꯅ ꯅꯣꯡꯖꯨ ꯅꯨꯡꯁꯥ, ꯑꯍꯤꯡ ꯅꯨꯡꯊꯤꯜ, ꯊꯥꯡ ꯇꯦꯟꯖꯩ, ꯇꯥꯒꯤ ꯃꯥꯏꯀꯩ ꯈꯪꯗꯕ ꯃꯈꯩ ꯃꯄꯥꯒꯤ ꯃꯊꯥꯗ ꯌꯦꯛꯅꯕ ꯀꯅꯥꯒꯤ ꯃꯤꯠꯌꯦꯡ ꯆꯪꯍꯟꯗ ꯃꯥꯕꯨ ꯂꯣꯠꯇꯨꯅ ꯄꯨꯕꯤꯔꯤꯕꯗꯣ꯫ ꯄꯤꯔꯥꯡꯅ ꯆꯣꯠꯂꯕ ꯃꯄꯥꯒꯤ ꯃꯤꯠꯂꯨꯅ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯀꯞꯀꯅꯨ ꯏꯄꯥꯒꯤ ꯊꯣꯏꯕꯤ, ꯏꯄꯥ ꯂꯩꯔꯤꯁꯤꯗꯤ ꯍꯥꯏꯈꯤꯕꯗꯨ ꯀꯥꯎꯗꯦ ꯃꯤꯠꯃꯥꯡꯗ ꯎꯔꯔꯤ꯫ ꯃꯥꯕꯨ ꯊꯝꯂꯝꯗꯨꯅ ꯆꯠꯈꯤꯕ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯊꯃꯣꯏꯗꯨ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯀꯅꯥꯒꯤꯗꯃꯛ ꯅꯠꯇꯦ, ꯃꯥꯒꯤꯗꯃꯛꯅꯤ ꯃꯄꯥꯅ ꯇꯧꯔꯤꯕꯗꯣ꯫ ꯋꯥꯖꯕ ꯄꯨꯝꯅꯃꯛ ꯃꯥꯒꯤꯅꯤ ꯈꯪꯕꯅ ꯇꯥꯏꯕꯪꯈꯣꯝꯕꯤ ꯆꯣꯛꯊꯥꯗ ꯃꯄꯥꯕꯨ ꯉꯥꯏꯒꯦ ꯈꯜꯂꯛꯏ꯫ ꯂꯨꯏꯀꯥꯂꯤꯌꯨꯅ ꯆꯥꯈꯣꯝ ꯇꯥꯁꯤꯜꯂꯗꯨꯅ ꯄꯥꯏꯔꯤꯕ ꯆꯥꯈꯣꯝ ꯑꯗꯨ
ꯃꯌꯥꯗ ꯀꯥꯊꯣꯛꯇꯨꯅ ꯎꯝꯈ꯭ꯔꯦ꯫ ꯂꯨꯏꯀꯥꯂꯤꯌꯨ ꯅꯣꯛꯃꯤ ꯇꯥꯏꯕꯪ ꯈꯣꯝꯕꯤꯕꯨ ꯌꯦꯡꯖꯩ꯫ ꯃꯀꯣꯛꯇ ꯃꯃꯥꯏꯗ ꯅꯥꯟꯊꯕꯤꯕꯁꯨ ꯂꯦꯞꯇꯦ꯫ ꯃꯔꯝ ꯃꯣꯛꯏ ꯑꯗꯨꯅꯤꯗꯅ꯫ ꯇꯥꯏꯕꯪ ꯈꯣꯝꯕꯤ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯆꯥꯛꯇꯨ ꯁꯥꯏ꯫ ꯆꯥꯛ ꯆꯥꯈꯣꯝ 3-4ꯗꯤ ꯁꯨꯖꯤꯟꯈ꯭ꯔꯦ꯫ ꯂꯨꯏꯀꯥꯂꯤꯌꯨꯅ ꯅꯨꯡꯁꯤꯅ ꯃꯥꯕꯨ ꯊꯦꯝꯕꯤꯕ ꯋꯥꯍꯩ ꯑꯗꯨꯅ ꯃꯥ ꯀꯞꯅꯤꯡꯕꯗꯨꯗꯤ ꯈꯔ ꯐꯔꯛꯂꯦ꯫ ꯃꯥꯁꯨ ꯂꯨꯏꯀꯥꯂꯤꯌꯨꯕꯨ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯖꯩ꯫ ꯃꯥꯕꯨ ꯑꯗꯨꯛ ꯅꯨꯡꯁꯤꯅ ꯇꯧꯖꯕ ꯃꯇꯧ ꯑꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃ ꯑꯃꯗꯤ ꯃꯃꯥꯁꯤꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯤꯠꯇꯨ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ꯫ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄ ꯂꯣꯏꯗꯨꯅ ꯃꯃꯥꯏꯗꯨ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯂꯛꯄꯗ ꯍꯦꯛ ꯎꯔꯨꯏ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯆꯥꯛ ꯏꯟꯕꯤꯔꯤꯕꯤ ꯃꯃꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯕꯨꯛ ꯑꯗꯨ꯫ ꯂꯨꯏꯀꯥꯂꯤꯌꯨ ꯅꯣꯛꯃꯤ ꯆꯥꯛꯇꯨ ꯆꯥꯈꯣꯝ ꯑꯃ ꯑꯃꯨꯛ ꯏꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯒꯨꯝꯅꯀꯣ ꯃꯔꯝ ꯃꯣꯛꯄꯤ ꯃꯁꯛ ꯐꯖꯕꯤ ꯏꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯒꯦꯀꯣ ꯏꯃꯥꯁꯨ꯫ ꯇꯥꯏꯕꯪ ꯈꯣꯝꯕꯤ ꯂꯨꯏꯀꯥꯂꯤꯌꯨꯗ ꯌꯦꯡꯂꯒ ꯁꯤꯁꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯥ? ꯏꯄꯪ ꯄꯪꯅ ꯍꯪꯖꯔꯤꯕ ꯋꯥꯗꯨꯗ ꯂꯨꯏꯀꯥꯂꯤꯌꯨ ꯅꯣꯛꯂꯗꯨꯅ ꯃꯥꯅꯤ ꯑꯉꯥꯡꯅꯤ, ꯃꯥꯁꯨ ꯂꯥꯛꯀꯅꯤ ꯀꯨꯏꯔꯔꯣꯏ꯫ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯇꯣꯏꯕ? ꯑꯩꯗꯤ ꯑꯉꯥꯡꯁꯤ ꯌꯥꯝ ꯄꯝꯅꯤꯡꯉꯤ꯫ ꯅꯨꯄꯤ ꯃꯆꯥꯗꯣ ꯋꯥꯈꯜ ꯈꯔ ꯊꯩꯗꯣꯔꯛꯂꯦ ꯈꯪꯂꯕꯗ ꯂꯨꯏꯀꯥꯂꯤꯌꯨ ꯃꯁꯥꯗꯣ ꯅꯦꯅꯥ ꯍꯦꯛ ꯇꯥꯖꯩ꯫ ꯃꯥꯁꯨ ꯅꯣꯛꯃꯤ ꯇꯥꯏꯕꯪ ꯈꯣꯝꯕꯤꯅ ꯍꯪꯂꯤꯕꯗꯣ ꯄꯥꯎꯈꯨꯝ ꯄꯤ꯫ ꯀꯨꯏꯔꯔꯣꯏꯌꯦ, ꯃꯊꯪꯒꯤ ꯊꯥ ꯄꯥꯟꯈꯠꯂꯛꯄꯗ ꯃꯥꯁꯨ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯑꯉꯥꯡꯁꯦ ꯀꯃꯥꯏꯅ ꯂꯩꯔꯤꯅꯣ? ꯂꯦꯡꯉꯛꯄ꯭ꯔꯥ? ꯃꯈꯨꯠ ꯃꯆꯥꯗꯨ ꯇꯤꯡꯊꯣꯔꯛꯇꯨꯅ ꯁꯣꯛꯀꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯑꯃꯨꯛ ꯐꯠ ꯆꯤꯡꯁꯤꯟꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯂꯨꯏꯀꯥꯂꯤꯌꯨ ꯅꯣꯛꯂꯗꯨꯅ ꯁꯣꯛꯂꯒ ꯌꯦꯡꯈ꯭ꯔꯣ ꯂꯦꯡꯉꯛꯄ꯭ꯔꯥ ꯍꯥꯏꯕꯗꯣ꯫ ꯃꯈꯨꯠ ꯑꯣꯏꯅꯥꯅ ꯇꯥꯏꯕꯪ ꯈꯣꯝꯕꯤꯒꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯆꯤꯡꯁꯤꯟꯗꯨꯅ ꯊꯥꯕꯨꯝ 9 ꯃꯄꯨꯝ ꯐꯥꯈ꯭ꯔꯕ 9 ꯆꯪꯉꯛꯂꯕ ꯅꯥꯎꯄꯨꯔꯤꯕ ꯃꯕꯨꯛ ꯑꯗꯨꯗ ꯇꯥꯏꯕꯪ ꯈꯣꯝꯕꯤꯒꯤ ꯃꯈꯨꯠꯇꯨ ꯊꯝꯕꯤ꯫ ꯃꯈꯨꯠꯇ ꯉꯥꯏꯍꯥꯛ ꯊꯝꯂꯒ ꯇꯥꯏꯕꯪ ꯈꯣꯝꯕꯤ ꯂꯨꯏꯀꯥꯂꯤꯌꯨꯗ ꯌꯦꯡꯉꯛꯇꯨꯅ ꯁꯨꯒꯠꯂꯞ ꯍꯥꯏꯔꯛꯏ꯫ ꯂꯦꯡꯗꯤꯌꯦ, ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯤ꯫ ꯂꯨꯏꯀꯥꯂꯤꯌꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯔꯛꯏ꯫ ꯑꯉꯥꯡꯁꯦꯀꯣ ꯍꯧꯖꯤꯛꯇꯤ ꯅꯨꯡꯗꯥꯡ ꯑꯣꯏꯕꯒꯤ ꯇꯨꯝꯈ꯭ꯔꯦ꯫ ꯍꯌꯦꯡ ꯑꯌꯨꯛꯇꯀꯣ ꯍꯧꯒꯠꯄ꯭ꯔꯀꯥꯟꯗ ꯂꯦꯡꯉꯛꯀꯅꯤ꯫ ꯑꯗꯨꯀꯥꯟꯗ ꯅꯪ ꯑꯃꯨꯛ ꯌꯦꯡꯈ꯭ꯔꯣꯀꯣ꯫ ꯋꯥꯔꯤ ꯁꯥꯅ ꯆꯥꯛꯇꯨ ꯐꯅꯌꯥꯝꯗꯤ ꯊꯦꯝꯗꯨꯅ ꯏꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯔꯛꯇ꯭ꯔꯦ꯫ ꯆꯤꯡꯗꯣꯜꯗ ꯂꯝꯍꯨꯏꯅ ꯍꯧꯅ ꯆꯤꯡꯗꯨꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯅꯠꯇꯅ ꯃꯪꯗꯨꯅ ꯂꯩꯔꯝꯕ ꯅꯣꯡ ꯄꯨꯕ ꯂꯩꯆꯤꯜ ꯑꯗꯨꯁꯨ ꯇꯞꯂꯤ ꯃꯔꯨ ꯏꯔꯤꯛ ꯑꯣꯏꯅ ꯈꯤꯛꯂꯝꯕꯗꯒꯤ ꯖꯝ ꯍꯦꯛꯇ ꯍꯩꯊꯔꯛꯂꯦ꯫ ꯒꯥꯡꯃꯩ ꯀꯣꯂꯨꯞꯇ ꯅꯠꯇꯅ ꯅꯝꯀꯥꯡꯂꯨꯡ ꯈꯨꯟ ꯑꯗꯨꯃꯛ ꯂꯥꯟꯃꯤꯁꯤꯡꯅ ꯄꯤꯛ ꯊꯟꯅ ꯉꯥꯛ ꯁꯦꯜꯂꯤ꯫ ꯅꯣꯡ ꯆꯨꯔꯕꯁꯨ, ꯀꯥꯡ ꯆꯤꯛꯂꯕꯁꯨ, ꯂꯤꯟ ꯆꯤꯛꯂꯕꯁꯨ, ꯊꯥꯡꯅ ꯌꯨꯡꯂꯕꯁꯨ, ꯇꯦꯟꯖꯣꯏꯅ ꯃꯊꯕꯥꯛꯇ ꯂꯦꯡꯂꯕꯁꯨ ꯑꯀꯤꯕ ꯐꯥꯎꯗ ꯅꯝꯀꯥꯡꯂꯨꯡꯒꯤ ꯈꯨꯟꯖꯥꯕꯨ ꯉꯥꯛꯀꯗꯧꯔꯤꯕ, ꯅꯝꯀꯥꯡꯂꯨꯡꯒꯤ ꯈꯨꯃꯟꯒꯤ ꯏ ꯆꯦꯜꯂꯤꯕ ꯄꯤꯕꯥ ꯂꯥꯟꯃꯤꯁꯤꯡꯒꯤ ꯅꯣꯡꯅ ꯃꯅꯤꯡ ꯇꯝꯅ ꯖꯝ ꯍꯩꯊꯔꯛꯂꯕꯗ ꯂꯨꯏꯀꯥꯂꯤꯌꯨ ꯇꯥꯏꯕꯪ ꯈꯣꯝꯕꯤꯕꯨ ꯃꯊꯥꯗ ꯀꯣꯟꯕꯤꯔꯒ ꯇꯨꯝꯊꯅꯕ ꯁꯨꯝꯕꯤ꯫ ꯀꯕꯨꯏꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯑꯃ ꯂꯤꯕꯤꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯟꯅꯕ ꯍꯣꯠꯅꯕꯤꯔꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯇꯥꯗꯨꯅ ꯋꯥꯍꯪ ꯍꯪꯂꯝꯕ ꯅꯨꯄꯤ ꯃꯆꯥꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯕꯗ ꯂꯨꯏꯀꯥꯂꯤꯌꯨ ꯃꯃꯥꯏꯗꯨ ꯆꯞꯊꯔꯒ ꯌꯦꯡꯂꯛꯏ꯫ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯗꯨꯅ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ꯫ ꯑꯉꯥꯡ ꯑꯗꯨ ꯏꯪꯗꯅꯕ ꯍꯥꯏꯗꯅ ꯐꯤ ꯑꯊꯥꯕ ꯁꯨꯞꯂꯤꯕꯗꯨ ꯅꯤꯡꯊꯤꯅ ꯁꯦꯝꯖꯤꯟꯕꯤ꯫ ꯁꯦꯝꯂꯤꯕꯗꯨ ꯂꯣꯏꯔꯒ ꯃꯥꯁꯨ ꯍꯦꯛ ꯍꯤꯞꯊꯒꯦ ꯇꯧꯕꯒꯅꯤ ꯀꯥꯒꯤ ꯊꯣꯡ ꯊꯤꯜꯂꯛꯄꯗꯨ꯫ ꯑꯆꯥꯏꯂꯨ! ꯂꯨꯏꯀꯥꯂꯤꯌꯨ ꯇꯥꯏꯕꯪ ꯈꯣꯝꯕꯤꯕꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯥ ꯊꯣꯡꯗꯨ ꯍꯥꯡꯂꯛꯏ꯫ ꯊꯣꯡꯗꯨ ꯍꯦꯛ ꯍꯥꯡꯕꯒ ꯃꯩꯆꯨꯟꯗꯨ ꯇꯍꯥ ꯍꯥꯏꯔꯛꯏ꯫ ꯑꯆꯥꯏꯂꯨ! ꯌꯦꯡꯅꯕ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯆꯤꯡꯊꯛꯂꯣꯝꯗꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯂꯥꯛꯂꯦ ꯍꯥꯏꯅ ꯍꯥꯏ꯫ ꯑꯉꯥꯡ ꯂꯩ ꯍꯥꯏꯕꯁꯦ ꯈꯪꯈ꯭ꯔꯕ ꯃꯥꯜꯂꯤꯅꯦ꯫ ꯑꯉꯥꯡ ꯄꯨꯊꯣꯔꯛꯇ꯭ꯔꯕꯗꯤ ꯅꯝꯀꯥꯎꯂꯣꯡꯕꯨ ꯇꯨꯝꯅ ꯃꯩ ꯊꯥꯀꯅꯤ ꯍꯥꯏꯗꯅꯁꯨ ꯁꯥꯎꯅꯔꯒ ꯈꯨꯟꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯒ ꯈꯨꯠ ꯁꯣꯛꯅꯕ ꯍꯧꯔꯦ ꯍꯥꯏꯅ ꯄꯥꯎꯁꯦ ꯌꯧꯔꯛꯄꯅꯤ꯫ ꯑꯉꯥꯡꯁꯦ ꯂꯣꯠꯅꯕ ꯇꯧꯁꯤꯅꯦ ꯑꯆꯥꯏꯂꯨ꯫ ꯂꯨꯏꯀꯥꯂꯤꯌꯨ ꯃꯁꯥꯗꯨ ꯊꯛꯀꯠꯈ꯭ꯔꯦ꯫ ꯍꯨꯜꯂꯤꯕ ꯃꯤꯍꯨꯜ ꯑꯗꯨ ꯃꯊꯣꯡ ꯈꯪꯗ ꯆꯣꯡꯗꯨꯅ ꯇꯍꯥ ꯍꯪꯂꯛꯏ꯫ ꯃꯩꯆꯨꯟ, ꯅꯣꯡꯁꯦ ꯃꯄꯥꯟꯗ ꯀꯌꯥꯝ ꯀꯟꯕ꯭ꯔꯥ? ꯅꯣꯡꯗꯤ ꯌꯥꯝꯅ ꯀꯟꯕꯅꯤ꯫
ꯑꯗꯨꯅ ꯃꯈꯣꯏꯅ ꯅꯛꯁꯤꯜꯂꯛꯇ꯭ꯔꯤꯉꯩꯗꯀꯣ ꯑꯩꯈꯣꯏ ꯂꯣꯠꯅꯕ ꯇꯧꯁꯤ, ꯅꯠꯇ꯭ꯔꯕꯗꯤ ꯃꯈꯣꯏꯅ ꯅꯛꯁꯤꯜꯂꯛꯂꯕꯗꯤ ꯑꯩꯈꯣꯏ ꯆꯦꯟꯕꯁꯨ ꯅꯪꯂꯣꯏ꯫ ꯂꯣꯏꯀꯥꯂꯨ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯐꯠ ꯄꯝꯈꯠꯂꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯩꯆꯨꯟ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯂꯧꯏ꯫ "ꯑꯆꯥꯏꯂꯨ, ꯑꯆꯥꯏꯂꯨꯗꯤ ꯑꯁꯤꯗ ꯁꯨꯝ ꯂꯩꯕꯤꯍꯧꯈ꯭ꯔꯣ, ꯑꯩꯀꯣ ꯑꯉꯥꯡꯁꯦ ꯄꯨꯔꯒ ꯆꯦꯟꯈ꯭ꯔꯒꯦ." "ꯃꯗꯨ ꯌꯥꯔꯣꯏ, ꯑꯉꯥꯡꯁꯦ ꯍꯣꯔꯦꯟ ꯀꯞꯀꯅꯤ." "ꯑꯆꯥꯏꯂꯨ, ꯅꯣꯡꯁꯦ ꯌꯥꯝ ꯀꯟꯕꯅꯤ, ꯅꯪ ꯌꯥꯎꯕ ꯅꯨꯡꯉꯥꯏꯔꯣꯏꯅꯤ, ꯆꯤꯡ ꯂꯝꯕꯤꯁꯨ ꯌꯥꯝꯅ ꯅꯥꯟꯕ ꯑꯣꯏꯕꯅꯤ, ꯅꯪ ꯁꯤꯗ ꯂꯦꯡꯗꯅ ꯂꯦꯞꯄꯤꯍꯧꯔꯣꯀꯣ." ꯂꯣꯏꯀꯥꯂꯨ ꯃꯁꯥꯅ ꯌꯥꯅꯤꯡꯗ꯭ꯔꯤ, ꯃꯩꯆꯨꯟꯕꯨ ꯊꯥꯖꯗꯕꯒꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯋꯥꯈꯜꯅ ꯃꯩꯆꯨꯟꯒꯤ ꯋꯥꯐꯝ ꯑꯗꯨꯗꯤ ꯌꯥꯅꯤꯡꯗ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯁꯨ꯫ "ꯅꯠꯇꯦ, ꯌꯥꯒꯅꯤ, ꯑꯩꯁꯨ ꯌꯥꯎꯒꯦ꯫ ꯌꯦꯡꯉꯨ ꯃꯩꯆꯨꯟ, ꯈꯨꯃꯟ ꯂꯥꯛꯄꯅꯀꯣ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯑꯩꯉꯣꯟꯗ ꯀꯌꯥꯗ ꯊꯥꯖꯅ ꯁꯤꯟꯅꯔꯝꯕ, ꯑꯗꯨꯒꯀꯣ ꯑꯩꯅ ꯃꯥꯕꯨ ꯁꯦꯟꯅꯕꯤꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯔꯣꯏ, ꯈꯨꯃꯟ ꯂꯥꯛꯄꯅꯁꯨ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯒꯅꯤꯅꯤ, ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯂꯝꯄꯧꯅꯁꯨ ꯑꯩꯕꯨ ꯃꯤꯀꯤꯊꯤ ꯑꯣꯏꯅ ꯃꯥꯅꯁꯨ ꯈꯟꯒꯅꯤ." ꯃꯩꯆꯨꯟ ꯎꯄꯥꯏ ꯂꯩꯇ ꯂꯣꯏꯀꯥꯂꯨꯗ ꯌꯦꯡꯂꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯃꯄꯥꯟꯗ ꯃꯌꯥꯝ ꯑꯃ ꯂꯥꯡꯅꯔꯛꯄꯒꯤ ꯈꯣꯟꯖꯦꯜꯅ ꯀꯜꯂꯕ ꯅꯣꯡꯒꯤ ꯃꯈꯣꯜ ꯑꯗꯨꯕꯨ ꯅꯝꯊꯗꯨꯅ ꯇꯥꯔꯛꯈꯤꯕꯗꯣ꯫ ꯋꯥ ꯉꯥꯡꯅꯔꯝꯕ ꯑꯅꯤꯗꯨ ꯃꯃꯤꯠ ꯃꯅꯥ ꯁꯠ-ꯁꯠ ꯌꯨꯡꯈꯠꯈꯤ꯫ ꯃꯩꯆꯨꯟ ꯄꯝꯂꯝꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯂꯣꯏꯀꯥꯂꯨꯗ ꯁꯠ ꯁꯤꯟꯅꯔꯝꯗꯨꯅ ꯃꯄꯥꯟꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯊꯣꯛꯈꯤ꯫ ꯂꯣꯏꯀꯥꯂꯨꯁꯨ ꯐꯤ ꯑꯊꯥꯕ ꯑꯃ ꯂꯧꯔꯒ ꯏꯟꯁꯤꯟꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯅꯕ ꯁꯦꯝ ꯁꯥꯏ꯫ ꯑꯗꯨꯕꯨ ꯃꯩꯆꯨꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯥꯎꯔꯛꯏ꯫ "ꯑꯆꯥꯏꯂꯨ, ꯑꯉꯥꯡꯗꯨ ꯂꯣꯠꯂꯣ, ꯆꯦꯟꯈ꯭ꯔꯣ!" ꯋꯥꯗꯨꯗ ꯃꯄꯥꯟꯂꯣꯝꯗ ꯈꯣꯡ ꯊꯥꯡꯗꯣꯛꯀꯦ ꯇꯧꯔꯝꯕ ꯂꯣꯏꯀꯥꯂꯨ ꯇꯥꯏꯕꯪꯈꯣꯝꯕꯤꯕꯨ ꯆꯖꯠ ꯀꯣꯟꯁꯤꯟ ꯃꯅꯤꯡꯂꯣꯝꯒꯤ ꯊꯣꯡ ꯑꯗꯣꯝꯗ ꯊꯨꯅ ꯊꯣꯛꯂꯛꯏ꯫ ꯖꯝ ꯖꯝ ꯍꯩꯊꯔꯤꯕ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯕꯨ ꯅꯣꯡꯂꯤꯛꯀꯤ ꯏꯔꯦꯛ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯆꯣꯠꯍꯟꯗ ꯆꯤꯡꯊꯛ ꯑꯗꯨꯗꯒꯤ ꯆꯦꯟꯊꯔꯛꯄꯅꯤ꯫ ꯅꯝꯀꯥꯎꯂꯣꯡꯕꯨ ꯃꯤꯅꯨꯡꯁꯤꯅ ꯌꯣꯝꯗꯨꯅ ꯉꯥꯛ ꯁꯦꯜꯂꯤꯕꯤ ꯀꯕꯨꯏꯒꯤ ꯊꯧꯅꯥ ꯐꯕꯤ ꯏꯃꯥ ꯂꯣꯏꯀꯥꯂꯨ ꯒꯥꯡꯃꯩꯗꯨ ꯃꯤꯀꯨꯞ ꯑꯁꯤꯗꯁꯨ ꯊꯋꯥꯏ ꯑꯃꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛ ꯃꯁꯥꯒꯤ ꯄꯨꯟꯁꯤ ꯀꯥꯎꯖꯗꯨꯅ ꯀꯜꯂꯕ ꯁꯖꯤꯕꯨꯒꯤ ꯅꯣꯡꯂꯤꯛ ꯑꯁꯤꯗꯁꯨ ꯑꯀꯤꯕ ꯄꯣꯛꯇ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯟꯅꯕ ꯍꯥꯏꯗꯅ ꯃꯁꯥꯒꯤ ꯄꯨꯟꯁꯤꯕꯨ ꯅꯥꯊꯩꯔꯝꯂꯤ꯫ ꯇꯨꯝꯂꯝꯕ ꯑꯉꯥꯡ ꯑꯗꯨꯁꯨ ꯂꯥꯡꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯃꯁꯥꯗꯨ ꯅꯤꯛꯂꯕꯗ ꯃꯃꯤꯠꯇꯨ ꯄꯥꯡꯂꯛꯏ꯫ ꯐꯤ ꯃꯅꯨꯡ ꯑꯗꯨꯗ ꯇꯥꯏꯕꯪꯈꯣꯝꯕꯤ ꯄꯦꯔꯗꯨꯅ ꯃꯈꯨꯠ ꯃꯆꯥ ꯑꯅꯤꯗꯨ ꯂꯣꯏꯀꯥꯂꯨꯒꯤ ꯉꯛꯁꯝꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯂꯥꯏꯕꯛꯅ ꯇꯝꯕ ꯕꯤꯙꯤꯕꯨ ꯑꯩꯒꯤ ꯃꯄꯣꯛꯀꯤ ꯃꯌꯦꯛꯅꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯃꯥꯂꯦꯝ ꯄꯨꯝꯕꯒꯤ ꯑꯔꯨꯝꯕ ꯄꯨꯗꯨꯅ ꯆꯦꯜꯂꯛꯂꯤꯕꯤ ꯑꯗꯨꯛ ꯂꯨꯝꯅ ꯊꯥꯡꯂꯛꯄ ꯈꯣꯡꯊꯥꯡ ꯑꯗꯨ ꯂꯧꯈꯤ ꯁꯥꯗꯥꯟꯕ ꯀꯅꯥꯒꯤ ꯂꯥꯡꯗꯅꯣ ꯑꯗꯨꯛ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯒꯨꯝ ꯂꯧꯁꯤꯟꯈ꯭ꯔꯤꯕ? ꯌꯦꯛꯅꯕꯒꯤ ꯂꯥꯡꯂꯥ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯅꯨꯡꯁꯤꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯜꯂꯤꯕ ꯃꯥꯒꯤ ꯅꯝꯀꯥꯎꯂꯣꯡ ꯈꯨꯟꯖꯥꯒꯤ ꯄꯨꯛꯆꯥꯛ ꯑꯣꯏꯅꯅꯕ ꯊꯝꯂꯝꯕ ꯂꯥꯡꯂꯥ? ꯑꯣꯏꯔꯔꯦ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯂꯣꯏꯀꯥꯂꯨꯒꯤ ꯃꯐꯝꯗꯗꯤ ꯄꯨꯟꯁꯤꯒꯤ ꯊꯋꯥꯏ ꯑꯗꯨꯒꯤ ꯌꯦꯛꯅꯕ ꯂꯥꯡ